Maru Oiba Pau, Sakangdaba Singhi attack the Laikhidraba Assam Rifles ki personnel Anigi Imung Manung de Lupa Lak Manga gi ex gratia, Asokpa Mangagi Imung de Nalupa Lak Ani Piragani Haina Langak na Lauto Crate Lunena, Taudok Aduda, Chenaba, Maruti Venama Police na Fagat Crate. Nambol Sabal Laikai ambush adubu Governor Speaker Hanagi Chief Minister Nongthombam Birena Madi Assam Rifles ki Director General na awang bathakta condemn tawrakli. Miyam din mafamda nongmai kapnabagi thaudok matungda amuk hana thokhanbiganu hairaduna Nambol Maikai ki ima ibel singna wakat mifam famkhrei. Amadi handak thokiba ising ichauna maram oiraga Jennings Hospital gi service ta khudong chadaba kaya leirakhiba adu lakliba September 19 dagi mapung fana mahusagum analayang gi thabak chathaba hauragani. Mayambu Kurumjari, ISCOM media ki Manipuri pau, mi eng tabiri ba khwai panamak poi pinki okram na taramnok chari, pungjasi fau bagi marui ba pau sing sandok na pizari. Bisnupur district ki manung janba, Nambol Sabal Laikai sakhangdaba khutlai paiba singna, chathakiba ambush samada laikhidraba kuntra humdoi shuba, Assam Rifles ki personal singi laihauriba imung manung gi miyoi singda, Manipur laingak na lupa lak manga gi ex gratia gi senfam piragani haina laukthokre. Masiga loinana thaudok aduda hauzik soktuna lairiba personnel mangagi ana layeng yauna lupa lak ani gi senfam su pinanaba Manipur laingak na warep laukre. Nakalamaromda ngarangi thaudok aduda chenabani haiba Maruti van registration number na MN01W6624 ama Wangoi police station gi manung chanba mutum yangbi dagi ngasi ayuk police na fangbangam khre hairi. Maruti van adugi manungda RC book ama fangki madugi matung inna gari adugi mapu adu changangai laikai dagi chongtham Nehru kauba amagini haiba khangbangamki. Mahakpu Nambol police na mayum dagi laukhatlaga wahang pawhang taubada Maruti van adu mahak na haukiba chahi ingum jali singaniga supna taratareta atopa miyoi amada yon khre haina phongdorakhi. Mahak na yon khriba miyoi adusu police station da kaukhatki. Anishiba mapu adu nasu van adu Chahi kharagi mamangda atopa miyoi amada amuk yon khre haina phongdorakhi. Mahakna yon khre hairiba mapu adugi maming matha taklaba matungda police na kaukhatkhi. Akonbagi mapu aduna van adu anishiba mapu dagi leirakhiba haibdu yajakhi. Adumakpu ahumshiba mapu aduna van adu kanagumba amada yon khre mapu adu chapchana ningsingba ngamdre haina phongdorakhi. Maramasina ngarangi ambush aduda matau karamna Maruti van adu karamba lalhulupna natraga khutlai paiba kanana Sizina Kibano haiba chap chaba khangbangam lairi. Nakalamaromda ngarangi Nambol Sabal ki thaudok aduda laikhidraba kuntra homdoi shiba Assam Rifles ki personnel anigi mafamda ngasi numidang wairam Mantri Pukri garrison da laiba Biplab Tripathi training seta makhoi gi mafamda Manipur gi governor na luchingduna laikatuna ikai khumnabagi thauram Assam Rifles na sinduna pangthokre panba yai madudi ngasi aroiba oina ikai khumnaba ikai utkraba Laikhidraba Assam Rifles ki personnel ani adudi Meghalaya gi East Khasi Hills ki Alugodam dalaiba Happy Valley dagi Naib Subedar Shyam Gurung amadi Chhattisgarh gi Bastar district ki Balenaga Ogaguda dagi Rifleman Ranjit Singh Keshapni ngasi gi haikat laikat tambagi thoram aduda IGAR South Major General Rabroop Singh Sector Commander Singh amadi Civil Police ki makok thongba official kayasu saruk yakhi.
Sakhangdaba khutlai paibasingna ngarang 39 suba Assam Rifles ki kalam amada ambush chathakiba thodokta laikhidraba AR personnel anigi mafamda Manipur ki Governor Ajay Kumar Bhalla hanagi Chief Minister Nongthombam Biren amadi Assam Rifles ki Director General Lieutenant General Vikas Lekhrana awangba thakta ikai khumnaba ulakli amadi ambush asida asokopan nangkraba rimsta laika nariba atai personnel mangana athuba matamda fagalakpo oirasanu haina mapugi mafamda thaunirakli Thaudok asigi matangda Manipur ki Raj Bhavan office tagi thadorakhiba ex handle ki post amada Governor Ajay Kumar Bhallana asigumba thaudok asi kaidaunungda khangduna leithokloi lamdam asigi tangdu leitaba ngakna thamnana bagidamakta chapchana thengnagani loinana leibak asibu ngakna ba hotnabada thauna leina thengnaduna thawai katkraba personal anigidamakta awaba phongdokpaga loinana imung manungda tahawriba awabada saruk yari haina phongdorakli nakal amaromda hanagi Chief Minister Nongthombam Birena mahaki ex handle da phongdorakpada Nambol saba lekaida 39 suba AR gi personal singda chathakiba ambush ki Pautabada yamna nungaite thaudok asida Assam Rifles ki personnel ani laikhidaba amadi atai kaya ama asok apan nangkhiba asi aikhoi pumnamakta akanba safu ama pire ambush asida personnel anina utkhiba thauna amadi kathokpagi makun adu aikhoi gi thamoida matam chuppada ningsingduna lehauragani asiguma tamthiraba crime chathariba miyoising adu akanba chairak fangfam thoi hairi Amaromda Assam Rifles ki Director General Lieutenant General Vikas Lekhrana mahaki ex handle ta thagalakiba post amada thodok asida laikhidraba personal anigi mafamda Assam Rifles na ikai khumnabu utpaga loinana asok apan nangkraba singidamakta nungaitaba phongdorakli ningsingba yai madudi sakhangdaba khutlai paiba singna ngarang numidang wairam chaurakna pung 5 ga minute 50 rom taba matamda tidim lambida imphal dagi Nambol maibam tamna lakpa Kuntra Humdoi Assam Rifles ki kangbu amada ambush tawrakpada khudakta army personnel ani laikhidabani amadi manga amana asoka panangkhibani thodok thokfamda 33 Assam Rifles ki kangbu adu Nambol maibam camp tamna halakpada Nambol sabal laikai mapada Assam Rifles ki personnel singna tonglakpa 407 gari number MN01A6363 da khanghaudana nongmai round kunlom kapsilaktuna ambush tawrakpada personnel ani khudakta laikhide amadi manga amana asoka panangkhi thodok asida laikhidraba sing adudi Meghalaya gi East Khasi Hills ki Alugodam dalaiba Happy Valley dagi Nayab Subedar Shyam Gurung amadi Chhattisgarh gi Bastar district ki Balenaga Ogaguda dagi Rifleman Ranjit Singh Keshapni aduga asok apan nangkraba personal manga aduna Imphal East district ki Kaibi Khulendagi Ningthau Khongjam Nongthon Assam gi Lakhimpur dagi DJ Datta Sikkim dagi Havildar VK Rai Arunachal Pradesh ki S Momin Turadagi LP Sangma amadi Uttarakhand dagi Warrant Officer Suvat Chandrani makhoi manga gi fibam hauzik thoidokna nungsa thiningai oidre hairi Nambol sabal laikai sakhangdaba singna chathakiba ambush ta Assam Rifles ki personnel ani laikhidaba amadi atai manga aman asoka panangan khiba thodok adubu Manipur Legislative Assembly ki Speaker T.I. Satyabartana awangba thakta condemn tawrakli Speaker T.I. Satyabartana ngasi thadorakpa chirol amada mahakna hai Manipur da tangdu laitaba puraknanaba kana hotnaringai chairak asida miyam gi pangal thauna sonthananaba hotnaba manba thawong asi chawkhatpa khunai ama makhoigi Kunai amada makhoigi chanafam leite thong asina lamdam asida tangdu leitaba puraknana bo hotnariba miyamgi pangal thauna da ninghannaba phauhanba ngamloi thodok asida leikhidraba Assam Rifles ki personnel anigi imung manung na nanghoriba awabada saruk yari loinana asok apan nanglaba personnel sing yamna thuna fagalakpo oirasanu haina thaunirakli Nambol sabal laikai da ngarang sakhangdaba khutlai paiba singna Kuntraum doishuba Assam Rifles ki kangbu amada ambush chathakiba thodok adu miyam tinba mafamda thokiba oibana maikai asom gi miyamna mipaiba poknare matungda miyam tinba mafam singda nongmai kapnabagi thodok asi amukhana thokanbiganu haina laikai asigi miyamna ngasi Nambol sabal laikai gi public hall da wakat mifam famkhre wakat mifam famlaba matungda kholaw kaya ga loinana mafam aduda Nambol bazar tamna khongchat ama chatlaba matungda police hall da public hall da amuk halakhi
Ngarang thawdok aduda Mari Lainana, Nambol Kaithel, Lukmai, Sinthalup, Amadi, Nambol Nupi, Apun Balup Nasusinduna, Nambol Bazarda, Wakat Mifam Famki, Mifamatuda Saruk Yakibi, Nambol Sapalekai, Apunba Maira Paibigi President, Lyrenzam, Sorojanina, Wafam Kaya Fongtorakli. Mapan nimida sida aikogi nambon sablai kaida thokiba aki tujung laba thawdo ado yamna labak thiningai ba thawdo amani maram aduna aikoina pamjari bedi aikogi nambon sablai kai habasi yamna laita laira na pikthan balai kai ni maram aduna aikoi soroki nakan da mari thongna ta balai kai ni laikai asida karigumba nimidangi pung manga ga minini fu habase Later Lara Kayagi, Tabak Shuru, Nomuraga Halaglaga, and Hana Pileba Cheng Chawan Bagi Matamni, Matam to Dadum, but Tabak Tonda had a share. Nambon Chalaka Mara Pabi Apunba, Luki Magagi Madu Yamna, Warong Jabama depend of Nuaita, Pongi Oi, Adu Nambon Sabalakaida, talking about Togo. Tuki mati ako'y thaway sa ulan ng ite, mi magden umay kapsan ba ibase, ako'y swaya ninde, marang mi ani masiba, aduga mga ang nasok base, ako'y nabol katil apun balumay sinthalo amadi namol binipin apun balum na, ako'y tuki mati kandem tawjay ako'y thaway sa ulan ninde. Handak thokiba isingi chawna maram oiraga Jenims Hospital gi service ta khudong chadaba kaya leirakhiba adu lakliba September gi tang kun guhumdoi degi mapung fana mahusagum analayeng gi thabak chathaba hauragani Jenims Hospital gi medical superintendent professor KS Lokeshwar na ngasi thokiba cherol amada hospital asi ising thumjin bana ningthina sit sengba mahik matai indana ba loinana apum arak sing ningthina sengdokpagi thabak kana chathari masi loirakpaga loinana lakliba September gi tang kun guhumdoi degi Nauna Mahusagum Hospital asigi emergency services routine OPD OT amadi atai mathau taba thabak singsu chathaba hauragani hairi Lengak asigi Commissioner Home Puriba N Ashokna ngasi Senapati District ki manung chana leiba Tadubi Fire Substation hangdokpaga loinana Senapati Fire Substation gi garage amasu sangakre Thoramatuda ADC Senapati, Additional SP Senapati, Director Manipur Fire Service Amadi, Village Chief Singna Sarukyaki. Thoramatuda Commissioner Home and Ashok Kumar Hai, Manipur Fire Service ki development kaya leptana paikhalakuna miyamgi. Khudong thiba thoglakpada ngasigi nauna hangdokliba fire substation asina hena kana bapiba ngamlagani. Manipur Fire Services ki Director L Navachandrana Thoramatuda Sarukyaraduna Hai. Madam Sangna dagi Tadubigi Miyam Singna demand tawduna lakpa fire substation ngasidi government amadi Miyam gi mateng dagi hangdokpa ngamle masina Tadubigi Miyam khakta natana Mau Maram Makhan Paumata Liai Purul gi Miyam dasu kanaba piba ngamlagani haina fongdokhi I always remember it is like a homecoming only and I am one among you. I am very touched with your prayers and blessings. Wherever I go, I remember this. This is my route, and we will try to help you. And you all have the whole high regards in this difficult time. You have supported in bringing all the normalcy and peace to this place. We all pray and work together to bring the normalcy. And now people always focus on their own activity more than getting into any other issues. You continue to do that. And we will all work together to bring more prosperity, harmony and peace to this place. And once again, my sincere thanks to all of you for giving me this warm welcome. My Deputy Commissioner. Water tenders. Mamang iki water tender bakana taba. Multi-purpose oiba. Ekoi fire fighting the sinabaya rescue purpose sinabaya. Se car में accident होए
बस अमा लोंगना बस नंदना लेग्रे है सबथा का मी तो रेस्क्यू तो हुई आवा अदो युम मनुंगा कना गुमो ट्रैप तो करना लो कोई आ रहा है तो देखिए मैं खूब में हम सिंह फोगा अदो अपने रेस्क्यू तो हुई आवा ऑक्सीजन फम दा अगर उपसे लगांदा संग याना कोई दमता अगर श्रीदा अगर पीपी पर्सनल प्रोटेक्टिव होइना अगर BSA breathing apparatus अगर ऑक्सीजन चलेना याव बातूंगा अगर यावरी इंडिया की अवांग नोंगपोक लमदमदा अहानबा ओइना ऑल इंडिया हाई कोर्ट एम्प्लॉयज फेडरेशन की प्रेसिडेंट ओइना अपॉइंट तौरखरबा सनसम सामुंगौ सिंह बु तरामना ओकपगी थौरम अमा ngasi हाई कोर्ट एम्प्लॉयज एसोसिएशन ICEA मणिपुर न सिंधुना हाई कोर्ट ऑफ मणिपुर की ऑडिटोरियम दा पांगथोखरे थौरम अदुदा हाई कोर्ट एम्प्लॉयज एसोसिएशन की जनरल सेक्रेटरी डॉक्टर सापम सुरंजित सिंह ICEA की वाइस प्रेसिडेंट के जयंत सिंह ICEA की एडवाइजर पॉलीक्राफ अथिंग हाई कोर्ट ऑफ मणिपुर की जॉइंट रजिस्ट्रार एडमिनिस्ट्रेशन S जोईचांद सिंह अमदी हाई कोर्ट ऑफ मणिपुर की रजिस्ट्रार एडमिनिस्ट्रेशन PS जापान सिंहना मथंग सिटना प्रेसिडियम मेंबर सिंह ओइना सरुक्याखी थौरम असिगा मरी लेनना सनसम सामुंगौ सिंहना फोंदोखिबदा इंडियादा हौजिक हाई कोर्ट कुनगा मंगा लैरिबनी हाइरिबा हाई कोर्ट सिंह असिदा लैरिबा पे सिंह असि अमगा मानदे मरम असिना पे कमीशन अमा सेमनबगिदमक्ता ऑल इंडिया हाई कोर्ट एम्प्लॉयज फेडरेशन असि सेमखिबनी अमदी हौजिकी अनौबा पेंशन स्कीम असि पांबा ओइदे मरम अदुना हानगी पेंशन स्कीम अदु चटना हल्लु हाइना फोंदोखी मिंग सनसम सामुंगौ सिंह आई हौजी मणिपुर हाई कोर्ट की प्रेसिडेंट होइबा अखोई हंज पटना हाई कोर्ट सिलगा तौबा अखोई ऑल इंडिया हाई कोर्ट की एम्प्लॉय फेडरेशन की चाही अनी ऑफिस बियारा खनबा पर्सनल होइना चाही अनी की थौखनबा खनबा वाफम दे अखोई ऑल इंडिया हाई कोर्ट एम्प्लॉय फेडरेशन की प्रेसिडेंट अमा होइबसिदा अखोई मणिपुर हाई कोर्ट की एम्प्लॉय फेडरेशन एसोसिएशन ना नुंगाइदना अखोई मणिपुर हाई कोर्ट की प्रेसिडेंट फेडरेशन की प्रेसिडेंट होइरपा हाइबसे से नुंगाइबगी नुंगाइब फोंदोकपा ओइना लांगदी इंडियादा हौजिक हाई कोर्ट कुमंगा अतोप आउटलाइन बेंच ताटुम टोटल 41 हाई कोर्ट लई इंक्लूडिंग बेंचेस अखोइना लैरिबा हाई कोर्ट सिंग दा लैरिबसी अमगा तोलोप सी मानदे तोलोप हाई कोर्ट खद याम चावबा खरमदन याम पिकपा पुनमसे माननबंगदा अखोइ यूनिफॉर्मिटी ओबा पे कमीशन अमा सेंबी नबगदमक्ता अखोइना हाइरिबा ऑल इंडिया हाई कोर्ट एम्प्लॉय फेडरेशन जे कोने सेंबनी अदो अतोपा ग्रीवांस म्याम लै कोइ अनौबा पेंशन स्कीम से अखोइ पामदे हाने ऑल पेंशन स्कीम जे चनहलो अदुगा अखोइ सर्विस कंडीशन फगललो अदो लैरिबा अखोइ हाई कोर्ट म्याम लैरिबा पोस्ट वेकेंट लैरि म्याम से अथुबदा अखोइ मेंशनबा अदुगा सर्विस कंडीशन फगलनबा सी लोइना अखोइगी ऑल इंडिया दा लैरिबा एम्प्लॉय सिंगी अखोइगी मेडिकल बेनिफिट पीनबा होनबा लैरिबा एम्प्लॉय म्यांगी रिटायर बेनिफिट कोइ मेडिकल रिटायर बेनिफिट पीबीबा अखोइगी रिएम्बर्समेंट पीबी देदनको अदुम मयाम दो कोइ कैशलेस मेडिकल फैसिलिटी मा पीबी ओना अदुम बगिजु अखोइ जिगी फेडरेशन दा अखोइ लोइ यावरी खांगाबो की थंबाल अंगांगबी कैनेल की लंबी परिंग कियाम संथाबुंग खुंजा ताबा लंबेल असिगी सलाम लोकोल हाइरगा खंगनबा असिगी अकोइबदा इको पातगी खांगबो खा खुंदोन फाउबदा लौ अमसुंग ngaगी फार्म सिंग याउना लौ परी लिसिंग अमरोम इसिंगना थुमजिंदुना फौ थरोदा अमदी लंचाक्ता इसिंग लैखिबदगी मरु ओइना फौ लोकपा यारोइदौरे हाइना लौमी सिंग कोकता खुद हापनरे यूनिवर्सल फार्मर्स ऑर्गेनाइजेशन खांगबो की सेक्रेटरी मोइरांगथेम मुनाल सिंह नहाई इकोपात अमदी खरुंगपात का ताइनाबदा खांगबो की लौमी मियाम सिंगी मतेंगा लोइनना लंबी सेमजिनदुना ममांगदसु कयारक हन्ना लैंगाकता अहेनबा मियेंग चंगबिनबा हाइजरबसु हौजिक फाउबदा मतेंग पांगबा लैट्री हाइना नुंगनांगबा फोंदोरकली लौ लोकपा अमदी लौ उनबा होटनबदसु खुदोंग चादबा मायोकनरिबसिंग असि येंगबिरगा मणिपुर लेंगाकना लौमीसिंगी चपचाबा मतेंग पिबिनबा लेंगाकी पुकनिंग चिंगसिलकली हिरम असिगा मरी लेनना लौमी अमना फोंदोरकपदा हौखिबा चही खरा असिदा इकोपात अमदी खरुंगपात का ताइनना अरोंग तुरेलदगी फिट लिसिंग अमरोमगी लंबी परिंगदा रिंगबन फाथादुना इसिंग चेंसिलकपदगी खुसेमगी इसिंग इचाउ थोक्तुना ngasi लौफमसिंग असि इसिंग थुमजिलखिबनी हौजिक अमुक नौना फौ हुनबा नत्रगा लिंगबगी ओइथोकपगी वाफमदा वांगमदा लैरे हाइखी
ख्वाइदगी इनकम यामना लाफम ओइरिबा लोकल सिंग खांबो खुंदोंदगी होरगा इको फावगे मनुंगदा लेरिबा लौसिंग असी हनकी इसिंग इचाउसिना लोइना थुमजिन गिदुना अयाम सरुक अखोइगे थरोदा अमदे लंगचाकता इसिंगसिना लोइन लुखरे मातोंदा फौ खरा खरा उरिबसी खक्तनी हाइरिबा असुम हाइना सही अमनी से सुम सोगलकपसिना मरम ओइरगा लौमी अखोइगेदी यामना चाउबा खुदोंग चादबा अवाबा हाइबदो ओइरे मसी लेंगा कि माइकेदा हाइजरी मदुदी मसीगे प्रॉब्लम से सॉल्व तौनबा सिनबिनबा हाइदन लेंगाकता हना नोलुकना हाइजरी अखोइगे खांबोकी हारिबा खांबोगी हेक लेरिबा लौ पुनमासी हौगिबा ममांग सही मंगा सुरे हंदक पांदबा अदुबो हंदकी पालिबा मचेत खरखर उरिबा असिगी लौफम मसिसु ममांगदा अमुक सिरबा मतुंगदा अमुक नौना लिंखलकपने नौना लिंगम मतुंगदा हौजी असिगी थाक्सी यौरे अदुना हौजी अखोइ खांबोकी खा खुंदोल हरिबा असिगी युम कई फाउ थुमदुना हौजी सि लौसी हंदकी लौसी सु लोकपा यारोइदोबगी फिबम अमा याम चाउना उरे अदुना मरम ओरकांदा हरिबा इको पाटकी लंबी असे मसिना मरम ओरबा कांदा तेंथा तु खांबोक हाइदना लमदाइनबा मते खरसिदा इसिंग सि पाथबदगिनी असिगी इसिंग पाथरकुसिना मरम ओर खांबोकी लौकोनजी सही मंगा मुक्सी सुपान पांद्रबनिना मरि लेरबा ऑथोरिटी सिंगना यारगदि मियेंग अमतंग चंगा हारिबा मफम मसि कदाइनो करिनो हाइनो अमतंग खनबि हन्निंगे हाइबसि थमजर चही अनि मखाई फाजिलकलबा थोकलिबा लान असिदा थवाई मिरेना लिसांग सिटना लेप्तना चथरखिबा तेंबांग पीबगी मखा चथरकपो ओइना ngasi चिंखोंग चिंगयादा इरमदम इमा लेबा कननबा खुनगाकलिबा अरामबाई टेंगोल ईगल क्यूआरटी हेडक्वार्टर तोरबुंग अमदी लांजेना रुबदगी मसा मसागी युमफमदा चंगबा याददुना मीगी मयुमदा सैदांगदुना लेरिबा कयादा थवाई मिरेलना चनिपान गनिफु हुमदोय शुबो ओइना तेंबांग पोलम सिंग अदो इरांग असिगी अहानबा चैथेंग चाउना फंखिबा मफम अमा ओइरिबा कुंबी असेंबली कॉन्स्टिट्युएंसी गी फौगाक चाउ इखाइदा तेंबांग पोलम सिंग पीबदा थवाई मिरेन गी मीडिया कोऑर्डिनेटर खोमड्राम मोचाना फोंदोरखिबनी केआईएस मोचाना हाई नार्को टेररिस्ट सिंगी मखुत्तगी कनबिरकलिबा लमदम असिगी खुनगाकलिबा अरामबाई टेंगोल ईगल क्यूआरटी हेडक्वार्टर तोरबुंग अमदी मियामदा थवाई मिरेनगी अंगंबा तेंबांग पोलम खरदंग मतेंग पांगबा लाकपनी थवाई मिरेनगी वुमेन विंग कन्वेनर पाउनम सनाहनबिना हाइखिबदा थवाई मिरेना चनिपान गनिफु हुमदोइरक सुबा ओइना अरामबाई टेंगोल ईगल क्यूआरटी जीएसक्यू तोरबुंगदा तेंबांग पोलम खरा पीबा लाकपनी मणिपुरगी चही अनि मखाई फाजिलकलबा लान असिदा लोइजिंग लोयादा इचा कयाना ममा कयाना चाबा थकपा फंगदना वाना लेलिबा पुंसी खोंगचतपु सौगत्तुना अमदी इरमदम असिबु अमुक्तंग थोंग मानना लेपमिन्नदुना इमा लेबाक कन्ननबगी खोलावगा लोइनना मियामदा पिरकलिबा चेंग इंसांग नापी अमदी तरेत की सेंजागा लोइनना अवात अपा खरदंग मेनबदा मतेंग ओइननबा थवाई मिरेना खुसिनबनी हाइकी थासी की तांकुन गुहुमदोइदा पांगथोकदोरिबा मणिपुर यूनिवर्सिटी स्टूडेंट्स यूनियन इलेक्शन 2025-2026 की सेशन असिगा मरी लेनना चटनगदबा चटना पथाप इलेक्शन असिगी मरी लेनना लमदम असिदा लेरिबा माहिरोय लुप निपाना पुनसिलगा सेमखिबा मॉनिटरिंग सेल ऑफ द मणिपुर यूनिवर्सिटी स्टूडेंट्स यूनियन इलेक्शन 2025-2026 सेशन ना लाउथोकी बगलोइनना कोड ऑफ कंडक्ट असी ngasi nungtil pung mangadagi chatnaba hauragani hairi maram aduna monitoring cell of the Manipur University Students Union Election 2025-2026 session na lauthokliba code of conduct asi mari leinaba khudingmakna ngakna chatpinaba khangalakli ग्राम पंचायत सिंगदा जुलाई अमदगी हौरगा सेप्टेम्बर 19 फाउबा था अहुम चुपना चथरकलिबा 3 months situation campaign on financial inclusion schemes at gram panchayat level gi manung channa nongmagi oiba
Financial Literacy Camp Cum Credit Linkage Program amangasi Thobal District ki athokpam awang lekai da pangthokre. Department of Financial Services Government of India ki liching makhada Manipur State Cooperative Bank Limited na sinduna pangthokiba thoram aduda Manipur State Cooperative Bank Limited ki President P Ranjit, Vice President Y Subhash Chandra, DGM Loan A Trakeshwari Devi amadi Manager M Rameshwar na athoiba mithung oina saruk yaki camp aduda PMJDY Account Opening, PMJJBY, PMSBY, APY, REKYC of all SB account, Digital Fraud Prevention and Unclaimed Deposit ki matangda miyamda taugadaba tauroidaba sing amadi bank loans ki awareness pibana chingba kaya miyamda khudong Chaba sing fanghan kibaga loinana bank sing na piriba tongan ba kanaba kaya sing asigi matangda sandok na miyamda mamutana khangan ki thoramadu ki saruk ama oina district asigi gram panchayat level tarani thoigi loni chamaga humudra ka marida loan oina lupa lakh homfuga taruka lising marfumari ki senfam pikhi Manipur State Cooperative Bank Limited ki President P Ranjit na phongto khibada leibak asigi lomi singna marangkai na pothok puthokpa ngamhanduna makhoi gi amadi leibak asigi senmitlon gi phibam fagat hanaba pandamda Bharat lengak na tongan be scheme kaya paikhatuna makhoi da loan oina sen gi tengbang piri masida MSCB Limited na lomi sinmi singi damakta yamna laina guarantor che chang amata yaudana low uri haiba adu takna ba pata copy amakhakna utlabadi loan piri maram asina lamdam asigi lomi singna interest yamna pikna piri ba loan lobi duna isagi senmit loan fagat hanaba hotna biyo haina miyamda appeal tawrakhi Biramangol College Sawombungi Teaching Non-Teaching Staff Amadi Biramangol College Students Union na khusamnaduna sinduna college asigi nauna khalaklaba Principal Dr. A. Jivanlata Devi bu harau taram na okpagi thoram ama ngarang college asida pangthokre Ningsing bayai college asida matam sangna principal laitaduna lakhi masiga mari lenana mahiroi sing oja sing mahiroi lupna chingbana principal happy yu haiduna khongjang kaya changsin kiba laikre thoramga mari lenana Dr. A. Jivanlata Devi na hai laingak na mahaki mafamda achauba thodang ama sinabire haina lawi college asigi oja singna thawai yauna takpi tambiduna classroom khudingmak mahiroi na pik thanna phamba oirasanu oja singna ngallingai matamda mahai tamna ba hotnabada Thapna cycle thoduna chalakhi ngasidi chakhatlaba matam asida ahongba kaya lakle masi khangna mahiroi singna hotnabiyo haiki Residential School ama oiriba Wisdom Foundation khangabokna chahi khudingi pangthok tuna lakpagum ngasi mahairoi singi oiba career counseling cum reception program ama school asigi complex ta pangthokre tharomatuda Wisdom Foundation khangaboki founder cum principal El Soba Parents Y King Kong Maitai amadi SS Career Solution imphal gi director cum senior counselor Sanjempam Silomi Debina president member sing oina saruk yaki Tharomgi saruk ama oina SS Career Solution imphal gi director cum senior counselor Sanjembam Silomi Debina mahiroi singda hiram kayagi matangda wangangki amadi NEET exam mai pakraba school asidagi haurakiba mahiroi ani yairipok changam dabidagi MD Sakib Hussain 2023 amadi Sikhong Khunaudagi Muhammad Class 2025 anibu school asigi maikai dagi achamba khudol piduna pukning thogatki thoromaduga mari lenana Wisdom Foundation khangaboki founder cum principal El Sobana phongdorakibada pikliba mairoi singbu makhoigi punsigi pantam adu fangnana bahotna bada school gi oza khaktana tambiriba adugi mathakta ahenba resource person kayana ngangba counseling kaya amagisu tangai fadaba leibana amadi mama mapa oiriba singasu punna Wakhal Taminana bagi tangai fadaba leiba maramna school asina chahi khudingi asigumba career counseling gi thoram asi pangthokpani haina phongdokhi Chaliba tha asigi tara taretagi lakadaba October ani fauba leibak asigi mafam kayada pangthoknariba Swasth Nari Saksat Parivar Abhiyan Health Mela ngasi NHM Manipur amadi District Health Society Thobalgi mityang makhada UPIC Faudel na susinduna Faudel Community Hall da pangthokre anemia mukta Bharat
थौबाल डिस्ट्रिक्ट की डिस्ट्रिक्ट नोडल ऑफिसर डॉक्टर राकेश मैतई याउना सोसाइटी असिगी थौबाल की मखादा लेबा हेल्थ सेंटर कयागी डॉक्टर कयाना सरुक यादुना पांगथोक खिबा हेल्थ मेला अदुदा मफम अदुगी नुपी ओइबी कयादा नुपी ओइबी सिंगना तोइना थेंगनगनबा लैना लायोंग कया हाइबदी ब्लड प्रेशर डायबिटीज कैंसर स्क्रीनिंग एनीमिया चेकअप ट्यूबरकुलोसिस टेस्ट सिकल सेल स्क्रीनिंग रेगुलर antenatal checkup ANC for pregnant women and immunization services for children, menstrual hygiene and nutrition की matangda layeng khibaga loinana mother and child protection MCP card Ayushman via Vandana card Vandana Yojana sickle cell card amadi ava registration na chingba kaya tawbagi khudong chabasu piki हेल्थ मेला अदुगा मरी लेनेना सीएमओ थौबाल डॉक्टर वाइनो कुलना फोंगतोरकपदा मेला असी चलिबा थासी की तांग 13 तगी हौनाख्रे लाकदबा 2 अक्टोबर फाउबा चथगनी डिस्ट्रिक्ट असी की ओइनसु तोंगान तोंगान बा लेंगा की हेल्थ सेंटर सिंगदा चथगनी थरोम असी अखनना नुपी ओइबि सिंगे हक्सेलगी फिबमदा अहेनबा मित्येंग थमदुना मखोइबु मसा मओफना नादा येक्तना थमदुना मागी इमुंग मनुंगबु चाखत हनबा मरई काइबु चाखत हनबा अमदी लेबाक असिबु चाखत हनबा ngamnanaba pandamda pangthokpani haina phongdorakle nupi singda makogi oiba laina jinada ina thongnaba makogi health promote tongnaba aduga naram nakasu makoibu tamchana layeng bilega mosi masamu yang phaba rumba nupi angang sing ohelega magi family ki chokhanaba thabengang singda achoba title leiba du yum mama adagi lekai ama natra community ma oiram da akogi manipur si akogi india se du chakpa bangje thaba adum boyam na bagi pandam pangthokpa dum campaign mela mani DFO Thobal gi mityeng makhada Range Forest Office Kakching na sinduna Ramp Rising and Accelerating MSME Performance Scheme gi makhada Handloom and Handicrafts for Catering to Tourism Industry haiba hiramda numit humni chupna chathagada ba capacity building training workshop amang asidagi Kakching District ki Waikhong High School da haudokre ngasi gi training haudokpagi thoram aduda DFO Thobal Dr L Josely Range Officer Kakching Sundar Huidrom Wangu Bid Officer L Ramananda Palel Bid Officer N Bikramjit amadi Waikhong Bid Officer N Brojenna mathang sitna athoiba mithung sing oina saruk yakhi ngasi dagi haudokhiba workshop aduda industrial product designer NIP Hawan Sukumar Singh chahi kuntragi chafu sabada experience leiraba samjet sabam ibomcha Singh amadi chahi taragi mathakta kauna wa amadi kengi pothok puthokpada experience leiraba Abuzam Arun Kumar Singh na resource person oiduna handloom and handicrafts for catering to tourism industry haiba hiramda wangangki Rotary Club of Polo City Imphal amadi Maniwood ka khusamnaduna sinba voluntary blood donation camp amangasi Sajiwa Jail Road ki khabai soida leiba Bavina Speciality Hospital da pangthokre ngasi ayuk pung 10 makhaidagi hauraga nungthil gi pung ama fauba pangthokiba blood donation camp aduda Wangkai Assembly Constituency ki MLA Thangjam Arun Kumar Club asigi thaumi kaya amadi Manipuri Film Fraternity ki member kaya yauna chaurakna mioi Yankhairom na blood donate tauki camp asida blood donate taukiba MLA Thangjam Arun Kumar na paumi singda phongtorakibada Rotary Club of Polo City Imphal amadi Manipuri Film Fraternity gi member singna sinduna pangthokliba camp asi maru oina lamdam asigi irangna maram oiraga asok apan nanglakpa matamda igi award pa leirakpada kharada oiraba sumen khatpa ngamgadra haibagi wakhalonda sinbani haiki Service above self. Isagi lijaba tabak tolong. Kaya thado kanda miyam ki seba to wai. Ne koi chahi ye matlab project miyam pangtuk se project singi matlab samna palabda environment ka mari leina project medical ka mari leina project aduga awa disaster ka mari leina project miyam ma koi matam sinna di blood donation camp su koi simba project su ya malu ba project amani Rotary Club ki na CC chahi madadum chahi kuding koi du pak se CC blood donation ke du project se ko pang du chari se ada masida ngasi kam nungai se film fraternity lai bi boni ki members sing chu yobi ra kan da koi ki po koi ki Rotary Club ki members sing chu yobi ra kan da koi ki blood donation se du ko te mi kuntra ni phugi matak ta ne ko to jai ai samak su Rotary Club
आई बसिगे मेंबर्स होइजबा अभी मतलब मनिपुर हाइरिबा क्लब बसिगे प्रेसिडेंट होइजबा अनि जे कसम नजर कांदा लेके साइट की सुबई मियाम की सेवा को जबोइना नवजबा साइट की सही कंडीशन से जाउजबनी खा मणिपुर कॉलेज कक्चिंग की इंटरनल क्वालिटी अश्योरेंस सेल IQAC अमदी वुमेन सेल ना प्रो बोनो क्लब रॉयल एकेडमी ऑफ लॉ ओइनाम गपुन सिंधुना लीगल अवेयरनेस प्रोग्राम अमांगसी खा मणिपुर कॉलेज कक्चिंग की मल्टीपर्पस हॉल द पांगथोख्रे थरम अदुदा सीनियर एडवोकेट डॉक्टर चोंगथाम नरेंद्र ना चीफ गेस्ट खा मणिपुर कॉलेज कक्चिंग की वाइस प्रिंसिपल मोइरांगथेम दुर्जोय सिंह ना प्रेसिडेंट कॉलेज असिगी हानगी प्रिंसिपल येंखोम राजू सिंह ना गेस्ट ऑफ ऑनर सिंह ओइना सरुक याखी खा मणिपुर कॉलेज कक्चिंग अमदी रॉयल एकेडमी ऑफ लॉ ओइनामगी महिरोय सिंह अमदी ओजा सिंह ना सरुक याखीबा लीगल अवेयरनेस प्रोग्राम अदुदा रॉयल एकेडमी ऑफ लॉ ओइनामगी प्रो बोनो एसोसिएट शरोखाइबम सनाहल सिंह ना अवेयरनेस प्रोग्राम अदु पांगथोकपगी मतांगदा नुंगी ओइबा वारोल पोंगदोकी लोइनना रॉयल एकेडमी ऑफ लॉ ओइनामगी लेक्चरर हैक्रुजम Rezia Debina Human Rights, The Essentials of Everyday Life Haiba Hiramda Amadi Senior Advocate Dr. Choktham Narendrana Gender Equality Key to Better Tomorrow Haiba Hiramda Resource Person Sing Oina Wangang Ki Hairi Laibak asigi tangdu leitananaba amadi kanglub ki irang na maram oiraga leikidraba athauba athaubi singi mafamda langbal haitha leitha tambagi thauram ngasi nongpok ningthau apan thoibi uttara sanglen masa amadi nongpok ningthau apan thoibi trust na sinduna thogbal nongpok ching power house manakta leiba ibudhau ibendhau anigi khubamda pangthokre apunbagi oiba Anam athau kokpagi thauram amaga loinana pangthokiba haitha leitha tambagi thauram aduda maikai kayadagi miyoi kayana ibudau ibendau anigi mafamda leibaki ingtapnabagi damakta nijakhibaga loinana leikhidaba athauba athaubi pumnamaki mafamda punna langbal haitha leitha tamnakhi Nongpok Ningthau Apan Thoibi Trust ki Cultural Organizing Secretary Ratan Laisang Themna Phongdokhibada Kumjali Singani Subna Kungo Humdoigi Megi Tang Ohumdagi Thoglakliba Kanglup ki Irang Asina Maram Oiraga Ireicha Athauba Thobi Kayagi Punsi Pikhamnakre Makhoigi Thawaina Mapugi Manakta Ingna Chikna Laizana Bagidamakta Ngasigi Haitha Leithagi Thoram Asi Pangthokpani Haiki Universal Friendship Organization UFO na chahi lisang sitna chathaduna lakpa Holy Feast thauram ki manung channa maitai ki laioi khraba ipa ipu singi mafamda langban chara haikat lekat tambagi thauram ngasi haipok chingda Laiba Haipok Ningthaugi Khubamda Pangthokre Thoromatuda UFO gi General Secretary Singh Commander Singh Instructor Singh Amadi Manipur gi Manung Amadi Mapanda Lariba UFO gi member Kayana Sarukyakhi Ngasigi Thoramaduga Mari Lainana UFO gi General Secretary Home Laishram Loyumbana Phongdokhibada Thoram asi Haipok Ningthaugi Khubam asida Pangthokligbagi maramdi Maitei Ekhoigi Laioikraba ipa ipu singbu Ningladuna Makhoigi damakta UFO na chahi lisang sitna langban thana lakpa langban kunga mapani panba numit khudingi chatharakpagi saruk ama oina ngasisu UFO na langban chara tamba amadi haikat lekat tambagi thorom asi pangthoklibani haiki ngasi ekhoina mafam sida haibong thoipagi da pangthok chariba thorom asi langban chara haikat lekat tamba हाइबदी अखोई मैत्री बागतगी हौख्रबा इपा इपु जागुरु सिंगी मफमदा अखोइना लांगमन थाना लापदा कुमसी कुमसी कुम कौगदना सही की ओइना रिसांग सिना चथरकपा लांगमन की कुंगा मापनि पानबा नुमित असिदा अखोई हाइबोंग थौगी मफमदा लांगमन चरा हाइसोई तंबगी थौरम मसी पांथोक चवनी मसीदा अखोई UFO की मेंबर सिंग युरोप्लोय सिंग सा कयाना लेंबिरक्तुना अखोई चरा तंबसी मपुंग फाना पांथोकनेना यामना थमदो Max Red Ribbon Club, Youth Red Cross, NSS Unit 1, 2 and 3, IQAC, Amadi Biramangal College Students Union, BMCSU na punna khusamna duna sinba, kilometer tara Amadi kilometer anigi marathon galoina na pangthokiba, Manipur Red Run 2025 ki makok matang tarakraba lamjen loi singda manama thumyen thokre, kilometer tara ki marathon aduda Kangla Western Gate tagi lamthara duna Khuyathong, Minuthong, Lamlong, Ukhrul Lambi chelaga,
lamthung phamna biramangol college sombung oiki tungda kilometer ani gi lamjel amasu yaifalam sing kanglup tejpur gi lampak ki lamthaki lamthung phamna biramangol college sombung oiki HIV AIDS ki matangda awareness piba maru oina angang singda haugalakliba naharol singda masama u phana thamnanaba laina pomna maktagi ngakthokpa ngammi haibagi wakhalonda marathon adu sinkibani haina max ki project director Samim Ahmad Shahana phongdokhi September ki tang tarani thodi ki taramapan fauba Lucknow da pangthokiba All India Senior Ranking Badminton Tournament Yonex Sunrise Dr. Achilles Das Gupta Memorial 2025 ki final match ki hek mangoina na minor injury amalai badagi mahaki opponent winner ki title pithokre mahakna runners up ki title fanghaure UP Badminton Association na Badminton Association of India ki makhada sinduna pangthokiba tournament adugi winner title fangkraba sanaroi adudi Haryana gi Bharat Raghavni handaki asina Mairaba amadi Raghavna All India final da mayoknabasu anishubani Hauzik ay ngasagi paw amuk lawminarase ICAR Lamfelpat ki Agro Meteorological Field Unit amfudagi pirakpa ayinga sagi report amagi matung inna ngasi Manipur da khwaidagi sabagi chang asi Celsius degree kuntra mathoge dasmik ahum oiki khwaidagi ingbagi changna Celsius degree kunguhum doge dasmik manga oiki nungsit yawba ising manil gi changna ayukta chada marfutara nithoi amadi nungthildana chada yankhai mapan oiki ngasi chukhiba nongjugi changna millimeter suino dasmik suinoni Loisilakpada maruiba paw amukhana thamjari Sakhangdaba singgi attack ta laikhidraba Assam Rifles ki personnel ani gi imung da lupa lakh manga gi ex gracia asokpa manga gi imung dana lupa lakh ani piragani haina laingak na laukthokre loinana thodok adu da chenaba Maruti van ama police na fagat khre Nambol Sabal Laikai ki ambush adubu Governor Speaker Hanagi Chief Minister Nongthonbam Biren amadi Assam Rifles ki Director General na awangba thakta condemn tawrakli Miyam tinba mafamda nongmai kapnabagi thodok matungda amuk hana thokanbiganu hairaduna Nambol Kaithel gi ima ibel singna wakat mifam famkhre amadi hantak thokiba ising ichauna maram oiraga Jennings Hospital gi service ta khudong chadaba kaya leirakhiba adu lakliba September gi kungo humdoi dagi mapung fana mahungsa gum analayang gi thabak chathaba hauragani ISCOM media na sandok jaba Manipuri paw pungja sifaw bagi oinadi matang soi solution jare makhataba paw singidama ISCOM media bu adumak mityeng ta tuna leipiu